ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯎꯅꯖꯔꯤꯁꯦ ꯍꯟꯗꯛꯀꯤ 2020ꯒꯤ ꯇꯣꯄꯔ ꯂꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯗꯨꯅꯤ ꯃꯥꯏ ꯃꯌꯨꯝꯗꯅꯤ ꯑꯩꯈꯣꯏꯅ ꯎꯅꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯍꯧꯖꯤꯛ ꯂꯦꯡꯁꯟꯗꯅ ꯂꯩꯔꯦ ꯁꯣꯝꯒꯤ ꯏꯅꯥꯎꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯕꯤꯕ ꯑꯩꯒꯤ ꯃꯤꯡꯅ ꯀꯥꯛꯄ ꯀꯧꯏ ꯑꯣ ꯑꯩꯒꯤ ꯂꯩꯀꯥꯏꯅ ꯈꯣꯡꯕꯤ ꯂꯩꯀꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝꯅꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯄꯔꯁꯦ ꯑꯣꯏꯔꯛꯄꯗ ꯁꯣꯝꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯀꯅꯥꯗ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯤꯅꯤꯡꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥ ꯏꯄꯥꯗ ꯄꯤꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨꯗ ꯄꯤꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗ ꯐꯨꯜ ꯄꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯣꯝ ꯏꯅꯥꯎꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯄꯔꯁꯦ ꯂꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯂꯥꯏꯔꯤꯛ ꯄꯥꯕꯤꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯁ ꯑꯩꯗꯤ ꯂꯥꯏꯔꯤꯛꯄꯨ ꯁꯨꯡꯄꯥ ꯄꯥꯗꯦꯗ ꯀꯔꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥꯟꯅꯕ ꯑꯃ ꯃꯥꯏ ꯏꯔꯤꯉꯩꯗ ꯑꯩꯅ ꯃꯥꯁꯦ ꯁꯤꯟꯕ ꯑꯗꯣ ꯁꯤꯟꯕꯁꯤ ꯇꯣꯄꯔꯁꯦ ꯃꯥꯅ ꯂꯧꯒꯗꯕ ꯑꯗꯨꯗ ꯇꯣꯄꯔꯁꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯧꯈꯤꯕꯩ ꯋꯥꯅꯤꯗ ꯑꯗꯨꯒꯀꯣ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏ ꯊꯥꯔꯛꯄꯁꯤ ꯀꯗꯥꯏꯗ ꯊꯥꯔꯛꯄꯒꯦ ꯃꯁꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯩꯁꯦ ꯆꯦꯟꯅꯥꯏꯗ ꯂꯩꯕꯅꯦ ꯆꯦꯟꯅꯥꯏꯗꯒꯤ ꯑꯩꯅ ꯆꯦꯟꯅꯥꯏꯗ ꯄꯩꯈꯥ ꯊꯥꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯊꯥꯕꯅꯤꯗ ꯑꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯏꯅꯥꯎꯁꯤꯅꯀꯣ ꯄꯨꯡ ꯀꯨꯟꯃꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝ ꯂꯦꯟꯕꯤꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯁꯦ ꯃꯥꯕꯣꯜ ꯈꯔ ꯁꯥꯟꯅ ꯑꯉꯥꯡꯈꯩꯒ ꯁꯨꯝ ꯐꯨꯅꯕꯤ ꯈꯔ ꯁꯥꯟꯅ ꯆꯧꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯦꯟꯕꯖꯥꯠꯅꯤꯗ ꯑꯗꯣ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕꯒꯦ ꯋꯤꯁ ꯄꯤꯕꯤꯅꯤꯡꯕꯒꯦꯗꯣ ꯑꯝꯇꯒ ꯇꯥꯛꯄꯤꯌꯨꯕ ꯃꯥꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯆꯪꯗ꯭ꯔ ꯂꯣꯏꯔꯦꯗ ꯍꯧꯖꯤꯛꯁꯦ ꯂꯥꯏꯔꯤꯛꯁꯦ ꯗꯥꯎꯅꯤ ꯗꯥꯎ ꯌꯥꯔꯒꯅ ꯑꯃꯨꯛ ꯄꯩꯈꯥ ꯄꯥꯁ ꯇꯧꯕ ꯑꯗꯨꯅꯤ ꯃꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯗꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯁꯤꯅ ꯐꯩꯗ ꯑꯩꯈꯣꯏꯅ ꯏꯅꯥꯎꯗ ꯍꯧꯖꯤꯛ ꯋꯥꯍꯪ ꯍꯪꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯏꯅꯥꯎꯁꯨ ꯃꯊꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯝ ꯃꯊꯪ ꯆꯍꯤꯗꯁꯨ ꯇꯣꯄꯔꯁꯦ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ